ꯁꯥꯟꯅꯕꯗ ꯑꯣꯏꯁꯅꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯣꯏꯁꯅꯨ ꯁꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯇ ꯔꯨꯜ ꯆꯪꯏ ꯅꯤꯌꯣꯝ ꯆꯪꯏ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯆꯪꯏ ꯃꯥꯒꯤ ꯐꯣꯔꯃꯨꯂꯥ ꯆꯪꯉꯦꯕ ꯇꯣꯏꯒꯨꯝꯁꯨꯡ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯦꯟ ꯐꯣꯀꯁ ꯑꯣꯏꯅ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯐꯥꯎꯟꯗꯦꯁꯟꯁꯦ ꯃꯤꯔꯥꯏꯕꯩ ꯇꯥꯏꯞꯇ ꯑꯩ ꯎꯏꯌꯦꯕ ꯀꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯣꯏꯔꯣ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯑꯣꯏꯔꯣ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃꯗ ꯑꯍꯥꯟꯕꯗ ꯐꯣꯔꯃꯨꯂꯥ ꯑꯣꯏꯔꯣ ꯅꯤꯌꯣꯝ ꯑꯣꯏꯔꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯣ ꯁꯤ ꯈꯪꯗꯅ ꯅꯪ ꯀꯃꯥꯏꯅ ꯑꯇꯣꯞꯄ ꯂꯦꯚꯦꯜ ꯑꯃꯗ ꯅꯪ ꯀꯃꯥꯏꯅ ꯀꯥꯒꯅꯤ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯑꯣꯏꯁꯅꯣꯕ ꯕꯣꯛꯁꯤꯡꯒꯤ ꯍꯧꯖꯤꯛ ꯔꯤꯡ ꯃꯅꯨꯡ ꯆꯪꯉ ꯄꯪꯊꯤꯟꯗ ꯊꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯗꯅ ꯀꯣ ꯕꯣꯛꯁꯤꯡ ꯁꯥꯟꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯝꯕꯔ ꯋꯥꯟꯗ ꯀꯩꯗꯧꯒꯅꯤ ꯃꯥꯒꯤ ꯑꯦꯔꯤꯅꯥ ꯃꯅꯨꯡꯗꯨꯗ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯀꯣ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯅꯪ ꯑꯣꯖꯥ ꯑꯃꯗꯒꯤ ꯅꯪ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯣ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯀꯣ ꯉꯁꯤꯗꯒꯤ ꯐꯥꯎꯔꯤꯕ ꯑꯦꯅꯤ ꯑꯣꯏꯁꯅꯨ ꯃꯦꯔꯤ ꯀꯣꯝ ꯑꯣꯏꯁꯅꯨ ꯗꯤꯡꯀꯣ ꯑꯣꯏꯁꯅꯨ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯣꯏꯁꯅꯨ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯑꯣꯖꯥ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯦꯕ ꯑꯣꯖꯥ ꯌꯥꯎꯗꯅ ꯀꯅꯥꯝꯇ ꯃꯥꯏ ꯄꯥꯛꯑꯣꯏꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯩꯅ ꯌꯨ ꯑꯦꯁꯇ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯩꯕꯨ ꯇꯝꯕꯤꯔꯛꯈꯤꯕ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯅꯤꯌꯣꯝ ꯍꯥꯟꯅ ꯇꯝꯃꯦꯕ ꯅꯤꯌꯣꯝꯗꯣ ꯈꯪꯉ ꯃꯇꯨꯡꯗ ꯏꯁꯥꯅ ꯑꯃꯨꯛ ꯍꯣꯠꯅꯖꯔ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯁꯤꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯁ꯭ꯄꯦꯁꯁꯤꯗ ꯍꯧꯖꯤꯛ ꯑꯩ 8 years ꯍꯦꯟꯅ ꯑꯩ ꯊꯕꯛ ꯇꯧꯔꯛꯑꯕꯅꯤꯅ ꯀꯣ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯐꯦꯜ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ 5 companies in a row ꯑꯩꯍꯥꯛ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯇꯪ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕ ꯅꯍꯥꯛꯀꯤ ꯖꯔꯅꯤꯗꯗꯤ ꯑꯗꯣ ꯑꯩ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦꯕ ꯑꯩꯅ ꯇꯥꯛꯄ ꯈꯨꯗꯤꯡꯃꯛ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯑꯗꯨꯗꯤ ꯂꯩꯇꯦꯕ ꯃꯌꯥꯝ ꯁꯤꯗꯤ ꯏꯠꯁ ꯑ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯊ ꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯩꯅ ꯇꯥꯛꯄꯗ ꯅꯪꯅ ꯑꯃꯨꯛ ꯈꯪꯗ꯭ꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯑꯅꯥꯗꯔ ꯂꯦꯚꯦꯜ ꯑꯃꯗ ꯑꯩ ꯀꯃꯥꯏꯅ ꯀꯥꯔꯛꯁꯤꯒꯦꯅ ꯍꯥꯏꯕꯁꯦ ꯁꯤ ꯑꯍꯥꯟꯕꯗ ꯐꯖꯅ ꯈꯪꯒꯗꯕ ꯅꯪꯅ ꯇꯧꯖꯔꯤꯕ ꯅꯪꯒꯤ ꯂꯥꯏꯐꯇꯨꯗ ꯑꯩ ꯁꯤꯃꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯆꯥꯗꯣꯏꯅꯤꯀꯣ ꯑꯦꯅꯤ ꯁ꯭ꯀꯤꯜꯁ ꯑꯃ ꯑꯣꯏꯕ ꯌꯥꯏꯑꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯑꯣꯏꯁꯅꯨ ꯑꯦꯖꯨꯀꯦꯁꯟꯗ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯖꯔꯤꯕ ꯍꯤꯔꯝꯗꯨꯗ ꯐꯖꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯔꯤꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯒꯗꯤ ꯃꯌꯥꯝꯅ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯅꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯛꯀꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯂꯩ ꯀꯣ ꯑꯩꯅ ꯁꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯐꯦꯁꯕꯨꯛꯀ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇ ꯎꯏꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯦꯝ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯏ ꯅꯝꯕꯔ ꯋꯥꯟ ꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯀꯣ ꯑꯩꯗꯤ ꯑꯗꯨꯗꯒꯤ ꯄꯩꯁా ꯇꯥꯜꯂꯤ ꯄꯩꯁా ꯆꯪꯉꯤ ꯑꯗꯨ ꯇꯜꯂꯤ ꯍꯨꯃꯥꯡ ꯃꯃꯜ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁా ꯇꯥꯜꯂꯛ ꯇꯥꯔꯒꯗꯤ ꯉꯁꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯀꯔꯃꯆꯥꯔꯤ ꯃꯌꯥꯝ ꯀꯅꯥꯝ ꯇꯧꯅꯔꯔꯣꯏ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯣ ꯑꯗꯨ ꯑꯣꯏꯔꯣ ꯅꯣꯡꯃꯗ 5,000 10,000 ꯆꯪꯉꯤ ꯑꯗꯣ ꯏꯁꯥꯅ ꯊꯥꯖꯕꯤꯌꯨ ꯁꯣꯝ ꯂꯥꯏꯔꯤꯛ ꯍꯩꯔꯕꯅꯤ ꯏꯃꯨꯡꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯝꯅ ꯀꯩꯗꯧꯅꯤ ꯔꯤꯁꯔꯆ ꯇꯧꯕꯤ ꯇꯥꯔꯦ ꯃꯍꯥꯛꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯦꯡꯕꯤꯌꯨ ꯏꯟꯇꯔꯦꯁ ꯆꯥꯕꯤꯅ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯦ ꯂꯝꯖꯤꯡꯕ ꯍꯧꯈ꯭ꯔꯦ ꯑꯗꯩ ꯁꯂꯥꯏꯒꯤ ꯍꯧꯈ꯭ꯔꯦ ꯀꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯂꯣꯏ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯁꯤ ꯀꯩꯒꯤꯅோ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤ ꯋꯥꯠꯄꯒꯤ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯣ ꯅꯍꯥꯛꯅ ꯀꯩꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯨ ꯍꯥꯞ ꯇꯨ ꯊꯤꯡꯛ ꯂꯥꯏꯛ ꯑꯦ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯠ ꯂꯥꯏꯛ ꯑꯦ ꯕꯤꯖꯤꯅꯦꯁ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯀꯣ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯒ ꯅꯪꯅ ꯁꯦꯝꯃꯛꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯣ ꯁꯤ ꯁ꯭ꯄꯤꯠ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯣ ꯑꯩꯅ ꯍꯥꯏꯖꯔꯛꯏꯕ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯗꯤ ꯑꯩꯁꯨ ꯏꯃꯥꯅ ꯑꯩꯕు ꯊꯥ 6 ꯀꯣꯜꯂ ꯑꯩꯁꯨ ꯄꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯖꯤꯅꯦꯁꯁꯤꯁꯨ ꯅꯪ ꯐꯖꯅ ꯀꯣ ꯃꯥꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯀꯤꯌꯔ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯍꯩꯗꯨ ꯆꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯅ ꯌꯦꯟ ꯀꯛꯑꯦꯅ ꯑꯩꯁꯨ ꯌꯦꯟ ꯀꯛꯁꯟꯕ ꯀꯣ ꯑꯗꯩ ꯃꯤꯅ ꯑꯗꯨ ꯇꯧꯋꯦꯅ ꯑꯩꯁꯨ ꯇꯧꯁꯟꯕ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯉꯁꯤꯗꯒꯤ ꯇꯧꯕꯤꯔꯅꯨ ꯃꯌꯥꯝ because you are inside the academy I will help you so ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ take care